Maheiroi singi marakta thaksi-khasi amasung chatna-lonchat kaitharakpagi mami tarakliba asi thinghounaba hotnaba matam oire haina Maharaja Bodhachandra College ki Principal Professor RK Hemanta na phongdorakli. Wafam asi Maharaja Bodhachandra College ki Internal Quality Assurance Cell amasung Career Guidance and Counseling Cell na sinduna Exploring Mentor-Mentee Symbiotic Relationship haiba team da pangthokpa nongmagi oiba thoram amada makta phongdokhibani. College asigi library hall da pangthokhiba thoram atuka mari leinana Professor RK Hemanta na hai ngasi pangthokliba thoram asi Directorate of University and Higher Education na College Students Monitoring Initiative Program gi makhada makhal makha kya gi activities sing pangthoknaba hairakpalai madudagi saruk amo oina ngasi gi program asi pangthokpani. Aikogi state asidasu oza amasung Maheiroi ani gi marakta leinariba mari asi hena fagathanba yabagi area kayamaram leitaba nate mahusa Maheiroi oiringai matam aduga hauzika changdam narubada aduki matik khenaba leire maroina hauzik matam gi Maheiroi singi marakta thaksi-khasi amasung chatna-lonchat kaitharakpagi mami ama chauna tarakli kaitharakliba singasi afaba mayon amada puraknaba tongan ma pambai kayamaram lei adumakpu pambai singadu amungtangda pulap paikhatpa yadaba maramna priority basis ta thabak tawa changi Oza sing nasu larik ta yauriba para adu khak takpibagi bhota Maheiroi singna chatkadaba niti niyam amasung chatna-lonchat sing matau karamna ngaklaga chatkadagi haibgi matangda khanganba chungani loinana punsida ahongba ma puraktuna matau karamna mai pakadagi haibgi matangda toina awareness pibasu matau tagani masina oza amasung Maheiroi ani ki marakta afaba mari ama sagat pangambaga loinana Maheiroi singi tungi punsida su thoidokna kanaba pigani haina Professor RK Hemanta na makhataki Thoramaduda Chandala Laiva United College ki Principal Dr. V.D. Tumdal, Maharaja Bodhachandra College ki Vice Principal Dr. RK Indira Amadi, Government Hindi Teachers Training College Imphal ki Principal Professor T.S. Asana, President Member Singoina Sarugyaki. Hojiki matam hajiki generation sida akoi satra singse ha na akoi na satra oirakpa matam da leiba ngasagi mai gi discipline chatna-lonchat mayam sida ikai kaitharakpa dongna uba haitare ko aduna ahan bada hojik tawba ya ba sagi moida para tapiba khaki wa natna satra amana sagi mai gi discipline se kamaina maintain tawraga moina khoi gi education and field sida academic sida sangjalak pa sida akoina tami basi mahi tami bani masina khoi gi life sida karamba changes purakpa yabagi haibagi awareness masi pibasi am darkar oeba natraga de khoi gi society sida leiri ba khoi gi younger generation sing haitare ko lairik tami bani hairaga dum institute sing da college sing da salaga dum uning sangchan da ba haitare ko discipline amagi makhada leitabado adugumbadu khoina thinghounaba madugumadu sai phadana well disciplined well behave tong no bagi mawng da sanction na bagi approach sing chi khanabani hana phai ni khalem